Ayuki matamda Kangla Laiphamlen da Khurumba Changba Yaroi Change Hairabadi lupa lising ama piba entry card pairaga changbiu haina Kangla ge security singna atingba piriba asi Indian Constitution na piriba right to freedom of religious singna bani haina Manipur Cultural and Research Organization gi Executive Director Saram Roses na fongdurakli hiram masiga mari leinana ngase Manipur Press Club ki Kaubru Hall da pangthokpa paugi mifam amada mahak na hai haukiba tang kunithoi gi ayukta mahak Mashamak Kangla Lai Khurumba Changke Taubada duty tariba security personnel singna Ayuki Pung Mapan Mamangda Changbayade Haiduna Changan Kide Adobo Pungfam Adumaktada Mahaki Mamangda Atopa community ki businessman sing BIP singna Kangla Manuk Changbada Athingba Pidabadage Karigi Makoi ki Changba Thingdribano Haina Hanglubada Ayuki Pung Mapan Mamangda Kangla da Changlaga Kanglai Khurumning labade lupa lishing ama piba entry card ama Kangla board ticket lobiu haina security personnel sing aduna hairakibani haire haujik lebak ki oiriba fibam asida maitei singna Kaubru thangjing ching na chingba kaduna Lai Khurumbasu yadre masida amuk Kangla gi da Changlaga Lai Khurumbada lupa lising ama logani hairiba asi kari karamba thaushil no Haiba miyam da payek singna khanganbiu ayuk haibasi Islam lining oina ajan laudana alabu khurume Hindu singi su Govindaji temple da arti katuna khurume adabo maitei singi luraba Laiphamlen ama oiriba Kanglada ayuki matamda Lai Khurumba changjagi haibada sale pijabadi Changba Yaroi haidana furup amagi religious sentiments sokhanba yaba mawongda chatharakpa ase yafam thokte athuba matamda Marilainaba authority na hiram asigi matangda meeting changbiduna ayuk Lai Khurumba yahanbiu karigumba haijaba aseda tasinatrabadi legal gi oiba angle amada Manipur Cultural and Research Organization na approach tobaga loina Kangla mamangda khongjang changsilakani haina mahakna makatana phongdoke Akoi tang kun gani thoi aduga July gi 2026 da akoi changma matamda masagi labor security force na Lai Khurumba Changba Yaroi haina habirei adui matungda akoi gi mangda tongan ba community sing mapan gi adu businessmen ma tongan ba ma akoi Lai Khurumba si agi mangda sangi ba ui ko adu agi na akoi di sangi si kai gi no haiba kanda akoi masidi moi kat mo pai lo lising ama biba kat mo pai ka to pai ga di changba yani natraga di changba yaroi haiba wafam je habirei adu ayuk ta changba yade hai da ga di tasingna akoi Sunday numita laiba mioi sindadi akoi Lai Khurumba gi sapji khudong chaba leite aduna masi tasingna akoi gi bi yahanbam thokte aduna athu matamda akoi Kangla Temple Board aduga laiba akoi mari roju authority abadi honorable chief minister na masigi pose lokthok pira kanda Kangla se yam freely akoi gi Manipur gi reicha singda Lai Khurumba gi adu hak adu pibiu aduga masi hak bat pase India ki constitution ki secularism ki right to freedom and cultural rights ki piriba fundamental rights adugi mayoktani aduga masi tasingna kano abtagi nasade haiba wafam si aina miyam da press ki khutang da haijari